India la khakna malim pumada Manipur bu lamdam asigi culture na chatnabi amadi lanang lichatna masak takle hariba culture abudi chatnabi sing asibu yokhan nabi damakta Manipur gi lenga tongan ba thodang ke ama pekhat labasu hariba thodang sing dugi mathakta imalashim inat loishang amadi numpok chingu thong sengba sagat pa lufna Imphal East Mong Channel Leba Seloi Lamai Ching Numpok Chingu Thong Kalosipi Lok Hariba Maitai Lakol Asida Manipuri Horok Liba Angang Sing Naharol Singbo Maitai Gi Chatnabi Maitai Gi Hauna Lonchat Thagulon Ke Ama Tambiduna Hariba Furup Asigi Lonchat Amari Chatnabi Ke Asibo Malem da Sak Tak Number Honore Aina Hojik Laiba Se Numpok Chingu Thong Maitai Lakol Hariba Pharmacidani Pharmacida Changaga Kari Karamba Kogi Sintak Chindambagi Thorum Ke Ama Pangthok Libage Habidu Miyam da Pauram Jage Miyang Taminasi Nongpok Jingu Thong Thalosipi Lok Maitai Laikol Asida Imalashim Inat Loishang Amadi Nongpok Jingu Thong Sengbat Sagat Lufna Nomaijing Numit Kudingi Lamdam Masigi Horok Lebangang Singbu Masagi Lining Masak Kangan Nabu Honori Maitai Furupki Yalongway Lak Laba Chatna Lonchat Lining Lichat Taksi Khasi Thagulon Amadi Nat Ki Oiba Fije Taksa Jagoi Isai Amadi Sharit Chara Thang Tana Chingba Lamdam Masigi Oijaba Chatna Kanglon Kaya Horok Liba Angang Singda Takpi Tambiduna Sahi Lising Kaya Mamang Nagi Ningthau Pan Balebak Amo Oina Lerak Liba Lamdam Masigi Mitai Furupki Mang Kigadoroba Lining Lichat Chanabi Singbu Kanna Bohana Batanatana Furup Asibu Malem the Saktak Nabohonari Mangki Katoroba, Maitai Furupki, Chatnabi, Nat, Lining Lichatpu, Yokhat Papamzaba, Manipurgi Tongan Ba, Mafam Sing the Kundariba, Miyoi Kayana, Makogi Macha Masu Singbu, Maitai Laikol Asida, Ayuki Pung, Teret Nangna Bataraktuna, Chatna Kanglon Kaya Sibu, Tamhanli, Imalashim Inat Oshangi Masala Shangama Oiliba, Chatkoi Shalai Sangna, Laikol Asida Horok Libangang Singbu, and the Masigi Weba, Makal Kayagi, Jagoi Sekiasu, Takpi Tambiri. Ahanbada Ayuki Pung Teret Hek Tabaga, Angang Singasibu, Yakai Tony Pangtokanduna, Yaipava Nungaiba Mai Pakpa, Pinabinaba, Mapugi Mapamda, Tony Bagitoram, Pangtok Pagalona, Yakai Ho, Saisak Sakli.
yakai thongniba amadi yakai hau saisaki tungda sahau hawdokpa hairiba hakchang sajengi oiba kanglon asi pangthoklaga sajen hek loibaga khongchat khongthang amadi khongchong hairiba chatpagi mawong sing asi takpi tambiri makha tarakpada nauthem ngamok pijaduna haibadi ngaihak potha boina ngang sing asibu thembo oina acha thak tawhanabagi tangkak amasu yauri Purup amabu yokatpada masagi lon masagi mayek masak khangna chatpa haibasisu yamna maru oiri laikol asida lakliba ngang singbu mitai longi mitai mayek takpi basu chithabu natri lonana purup asigi mingaugi matangdasu angang sing asida khanganna bokonari lamnam masi culture ga tana thanaba yadraba chatkoi kaurambadagi hojikna jagoi haina khangnariba jagoi makhal kayasu takpi tambiri maruoina amai bi jagoi thawal jagoi na chingba kayani lonana lining lichat sajat lichat kayagi matangdasu angang singda takpi tambiri lamdam asidagi mangkhigadar haina mi painoriba maitai pung kanglei seisak maitai isai langdrena chingba sakpa thinba kayasu laikol asida takpa tanbiri loyana hokliba ngang singbu mirak thokpada ikaiba pakhatpa poktanaba kangon kaya amsu takpi tanbiri aina hajik unaduna wai sagadawi basi nongpok chingu thong mitai laikol semro sagat palupki thokok thokchom ulipaga unaduna wai sabai tanja lojage oja sigi mitai laikol sida ngang singasi khogi nammasigi haurakpam chanabina lon kyama tambiri basa basi karam wakhalon dano aduga kari no marone tambiri sen tahabi pai ngai maitai oiba phuruk salai tarik ke manungga saliba yumnak sagi ma leiriba salai ma leiriba yek ama leiriba khogi imasa punamakse isagi lining masak khangan ba agi isagi sanabi phije mingau sumba mayam si takpa tambiba haitare anthogi philosophy si ngasagi thabak to onthokpa haitare aduna madugi damakta khoina poktak piri harga poktak tudi lauraga kawgi do thabak onthokpa haitare onthokpa duna onthoknabagi damakta khoina nompok singu thong maitai laikon saloi lamai sing thalo si bilok sida akoina khoigi chakoi salai sang haidana ama imalase minalo sangi makhada silon pangjari masida mafam masida piba angang singbu akoina makoi masa khagan ba mahakanano max karamba sagai no salai no haidana khangali magi lining sidaki laadi lining se saladi mahaki tawgada tawroida ba kari phije chagani kari sinjak chagani haiba mayam amsu tangba nupana kari setkani nupana khudai setkani lengyan yan gani nupina phanek setkani phin gani haiba pi iba angang sidagi hauna koina grum torga makhong sengna
ꯂꯩꯍꯟꯅꯕꯒꯤ ꯄꯥꯟꯗꯝꯅꯦꯕ ꯃꯗꯨꯗ ꯅꯠꯇꯅ ꯃꯗꯨꯒ ꯂꯥꯏꯅꯤꯡꯗꯨꯒꯤ ꯏꯔꯣꯏꯅꯅ ꯂꯥꯏꯅꯤꯡꯒꯤ ꯃꯔꯝꯗ ꯂꯥꯛꯏꯁꯦ ꯑꯩꯈꯣꯏ ꯀꯜꯆꯔꯅꯦꯕ ꯍꯥꯟꯅꯗꯒꯤ ꯂꯩꯔꯤꯕ ꯂꯥꯏ ꯍꯔꯥꯎꯕꯗꯒꯤ ꯂꯥꯛꯄꯗꯒꯤ ꯖꯒꯣꯏꯒꯤ ꯈꯨꯊꯦꯛ ꯂꯥꯛꯏꯅꯤ ꯃꯩꯇꯩꯒꯤ ꯆꯛꯀꯣꯏ ꯍꯥꯏꯗꯅ ꯆꯠꯅ ꯀꯣꯏꯅ ꯁꯥꯏ ꯍꯥꯏꯗꯅ ꯆꯛꯀꯣꯏ ꯃꯌꯥꯝ ꯑꯁꯤ ꯁꯤꯗ ꯇꯝꯕꯤꯔꯤ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯝꯕ ꯊꯥꯡ ꯇꯥ ꯂꯥꯏꯒꯤ ꯁꯩꯊꯥꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤ ꯑꯩꯈꯣꯏꯒꯤ ꯌꯀꯥꯏꯔꯣꯟꯒ ꯁꯛꯄꯤꯒ꯭ꯔꯤꯗꯨꯅꯤ ꯑꯗꯒꯤꯗꯤ ꯂꯨꯍꯣꯡꯕꯒꯤ ꯏꯁꯩ ꯃꯩꯇꯩꯒꯤ ꯂꯥꯟꯅ ꯊꯧꯔꯝꯒꯤ ꯏꯁꯩ ꯇꯝꯕꯤꯔꯤ ꯑꯩꯈꯣꯏꯅ ꯄꯤꯕꯥ ꯑꯃꯅ ꯍꯌꯦꯡ ꯁꯛꯄ ꯁꯣꯟꯕ ꯊꯧꯔꯝ ꯊꯧꯒꯥꯏ ꯑꯃꯗ ꯇꯧꯕ ꯃꯌꯥꯝꯗꯣ ꯁꯤꯗꯒꯤ ꯂꯣꯏ ꯇꯝꯕ ꯌꯥꯔꯤ ꯄꯤꯕꯥꯒꯤ ꯀꯣꯌꯦꯠ ꯌꯦꯠꯄ ꯇꯝꯃꯤ ꯃꯊꯧꯗꯤ ꯑꯗꯨꯝ ꯇꯥꯕ ꯆꯪꯕ ꯑꯗꯨꯒ ꯂꯨꯅꯗꯤ ꯂꯧꯁꯜꯂꯨꯗꯕ ꯁꯨꯝꯕ ꯃꯌꯥꯝ ꯑꯗꯒꯤꯗꯤ ꯑꯔꯥꯡꯕꯝ ꯍꯥꯏꯔꯣ ꯑꯔꯥꯡꯕꯝ ꯇꯝꯐꯝꯁꯤꯗ ꯇꯝꯃꯤ ꯂꯥꯏꯅꯗꯤ ꯂꯧꯕ ꯑꯗꯒꯤꯗꯤ ꯄꯦꯅꯥꯒꯤ ꯇꯝꯃꯤꯕ ꯇꯥꯎꯗ꯭ꯔꯤꯒꯤ ꯇꯝꯃꯤꯕ ꯑꯗꯨꯅ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯁꯤꯂꯣꯟ ꯃꯌꯥꯝꯁꯦ ꯀꯜꯆꯔꯁꯦ ꯉꯁꯤ ꯃꯐꯝ ꯅꯣꯡꯄꯣꯛ ꯁꯤꯡꯎ ꯊꯣꯡꯁꯤꯗ ꯐꯨꯔꯨꯞꯁꯤꯕꯨ ꯀꯟꯅꯕꯒꯤ ꯂꯥꯏꯅꯤꯡꯁꯤꯕꯨ ꯀꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯑꯩꯈꯣꯏꯅ ꯉꯁꯤ ꯅꯣꯡꯄꯣꯛ ꯁꯤꯡꯎ ꯊꯣꯡꯁꯤ ꯄꯥꯡꯊꯣꯛꯄꯅꯤ ꯂꯥꯛꯆꯔꯤꯕ ꯄꯨꯝꯅꯃꯛ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯃꯩꯇꯩꯒꯤ ꯂꯥꯏ ꯑꯩꯈꯣꯏꯅ ꯅꯤꯡꯕꯅꯤ ꯃꯩꯇꯩꯒꯤ ꯂꯥꯏꯁꯣꯟ ꯑꯩꯈꯣꯏꯅ ꯁꯣꯟꯖꯕꯅꯤ ꯑꯗꯨꯅ ꯑꯗꯨꯒ ꯑꯣꯖꯥ ꯃꯈꯥ ꯇꯥꯅ ꯍꯪꯖꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯂꯥꯛꯏꯕ ꯑꯉꯥꯡꯁꯤꯡꯁꯦ ꯀꯔꯤ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯀꯌꯥꯃꯨꯛꯅꯣ ꯑꯗꯨꯒ ꯃꯈꯣꯏꯕꯨ ꯊꯤꯟꯕ ꯈꯣꯠꯄ ꯂꯧꯕ ꯈꯣꯠꯄꯁꯤ ꯀꯃꯥꯏꯅ ꯇꯧꯕꯤ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯍꯪꯖꯅꯤꯡꯉꯤꯁꯦ ꯑꯉꯥꯡꯁꯤꯡꯁꯤꯅ ꯇꯝꯃꯤꯁꯦ ꯅꯣꯡꯃꯥꯏꯖꯤꯡ ꯈꯨꯗꯤꯡꯒꯤ ꯇꯝꯕꯁꯤꯗ ꯃꯣꯏꯒꯤ ꯐꯤꯁꯀꯨꯝꯕ ꯍꯥꯏꯇꯥꯔꯦ ꯃꯁꯤꯅ ꯀꯌꯥ ꯂꯧꯏ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯗꯨꯒꯤ ꯋꯥꯐꯝ ꯍꯧꯗꯣꯛꯄꯤꯔꯛꯄꯁꯤꯗ ꯃꯍꯩꯔꯣꯏꯁꯤ ꯌꯥꯝꯖꯔꯝꯗꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯍꯩꯔꯣꯏꯁꯦ 100 ꯈꯔ ꯍꯦꯟꯒꯠꯂꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯐꯤ ꯍꯥꯏꯕ ꯀꯩꯅꯣꯁꯤ ꯂꯩꯖꯗꯦ ꯃꯤꯡ ꯑꯃꯨꯛ ꯆꯜꯂꯅꯤ ꯂꯨꯄꯥ 100ꯅ ꯆꯜꯂꯤ ꯑꯗꯨꯒ ꯊꯥ ꯈꯨꯗꯤꯡꯒꯤ ꯃꯥꯒꯤ ꯐꯤꯁꯤ ꯂꯨꯄꯥ 50ꯒꯨꯝꯕ ꯂꯧꯏ ꯑꯗꯒꯤ ꯑꯃꯨꯛ ꯃꯈꯣꯏꯁꯤ ꯂꯥꯛꯏꯕ ꯃꯐꯝꯁꯤ ꯑꯔꯥꯞꯄꯗꯒꯤ ꯌꯥꯎꯔꯤ ꯀꯥꯆꯤꯟ ꯀꯣꯏꯌꯥ ꯌꯥꯎꯔꯤ ꯃꯐꯝꯗꯒꯤꯗꯤ ꯂꯥꯛꯄꯁꯤ ꯈꯨꯗꯣꯡꯆꯥꯅꯕꯒꯤꯗꯃꯛꯇ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯚꯦꯟ ꯁꯔꯚꯤꯁ ꯂꯣꯏꯁꯪꯁꯤꯒꯤ ꯚꯦꯟ ꯍꯧꯖꯤꯛꯃꯛꯇꯤ 10ꯃꯨꯛꯇꯤ ꯂꯩꯔꯦꯕ ꯊꯥ ꯑꯃꯗ ꯂꯨꯄꯥ 200 ꯈꯛꯇꯅꯤ ꯃꯣꯏꯁꯦ ꯂꯧꯔꯤꯁꯦ ꯅꯣꯡꯃꯥꯏꯖꯤꯡ ꯈꯨꯗꯤꯡꯒꯅꯤ ꯑꯇꯣꯞꯄ ꯃꯇꯝꯗꯅ ꯃꯣꯏ ꯁ꯭ꯀꯨꯜꯗ ꯂꯣꯏ ꯆꯠꯄꯒꯤ ꯃꯍꯩ ꯇꯝꯕꯒꯤ ꯇꯧꯖꯩ ꯂꯥꯏꯁꯨꯅ ꯁꯤꯗ ꯂꯥꯏꯁꯨ ꯇꯝꯖꯕꯅꯤ ꯑꯩꯈꯣꯏꯁꯤꯅ ꯁꯤꯗ ꯂꯥꯛꯄꯗ ꯃꯕꯨꯛ ꯂꯥꯝꯍꯟꯗꯦ ꯑꯌꯨꯛꯀꯤ ꯑꯩꯈꯣꯏꯒꯤ ꯏꯪꯂꯤꯁꯀꯤ ꯋꯥꯍꯩꯗ ꯍꯥꯏꯔꯒ ꯕ꯭ꯔꯦꯛꯐꯥꯁ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝ ꯕꯇꯜ ꯑꯃ ꯀꯔꯤ ꯑꯃ ꯏꯟꯖꯥꯡ ꯑꯃꯒ ꯇꯧꯔꯒ ꯄꯤꯖꯕꯤꯔꯦ ꯑꯗꯨꯒ ꯄꯨꯡ 10:30ꯗ ꯆꯥꯛꯂꯦꯟ ꯄꯤꯖꯩ ꯉꯥꯅ ꯃꯊꯦꯜ ꯑꯣꯏꯔꯒ ꯅꯣꯡꯃꯥꯏꯖꯤꯡ ꯈꯨꯗꯤꯡꯒꯤ ꯆꯥꯛꯂꯦꯟꯗꯤ ꯂꯣꯏꯁꯪꯁꯤ ꯂꯥꯛꯏꯕ ꯄꯨꯝꯅꯃꯛ ꯑꯉꯥꯡ ꯈꯨꯗꯤꯡꯃꯛ ꯃꯕꯨꯛ ꯂꯥꯝꯍꯟꯗꯅ ꯁꯤꯂꯣꯟꯁꯦ ꯄꯥꯡꯖꯩꯑꯕ ꯍꯟꯖꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏꯒꯤ ꯅꯣꯡꯄꯣꯛ ꯆꯤꯡꯃꯨꯊꯣꯡ ꯑꯄꯨꯟꯕ ꯁꯦꯝꯒꯠ ꯁꯥꯕ ꯂꯨꯞ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯂꯩꯁꯦꯝ ꯏꯅꯥꯠ ꯂꯣꯏꯁꯪꯅ ꯁꯤꯟꯕꯤꯔꯒ ꯃꯅꯤꯄꯨꯔꯒꯤ ꯍꯧꯔꯛꯐꯝ ꯑꯗꯒꯤ ꯅꯥꯠ ꯂꯥꯏꯅꯤꯡ ꯂꯤꯆꯠ ꯀꯌꯥ ꯑꯁꯤꯕꯨ ꯁꯦꯝꯒꯠꯄꯤꯅꯕ ꯍꯣꯠꯅꯕꯤꯕꯁꯤ ꯌꯥꯝꯅ ꯊꯥꯒꯠꯆꯩ ꯑꯗꯨꯕꯨ ꯑꯔꯣꯏꯕꯗ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯄꯥꯏꯈꯠꯂꯛꯂꯤꯕꯁꯦ ꯁꯤꯒ ꯏꯔꯣꯏꯅꯅ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯒꯤ ꯍꯧꯔꯛꯂꯤꯕ ꯅꯍꯥꯔꯣꯜꯁꯤꯡ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯀꯔꯤ ꯄꯥꯎꯖꯦꯜ ꯄꯤꯕꯤꯅꯤꯡꯕꯒꯦ ꯍꯥꯏꯕꯗꯣ ꯑꯔꯣꯏꯕꯅ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯑꯔꯣꯏꯕꯗ ꯍꯥꯏꯕꯕꯨ ꯂꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯐꯨꯔꯨꯞ ꯃꯌꯥꯝꯅ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯑꯕ ꯈꯨꯟꯗꯥꯃꯤꯟꯅꯕꯁꯤꯗ ꯃꯍꯥꯛꯀꯤ ꯂꯥꯏꯅꯤꯡꯁꯦ ꯃꯁꯛ ꯈꯪꯅ ꯍꯤꯡꯃꯤꯟꯅꯔꯒꯗꯤ ꯑꯩꯈꯣꯏ ꯑꯏꯪꯕ ꯑꯇꯞꯄ ꯑꯃ ꯄꯨꯔꯛꯀꯅꯤ ꯑꯩꯅ ꯑꯩꯒꯤ ꯃꯩꯇꯩꯒꯤ ꯑꯣꯏꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯣꯡ ꯁꯦꯡꯅ ꯂꯩꯔꯕ ꯈ꯭ꯔꯤꯁꯇꯦꯟꯁꯨ ꯈ꯭ꯔꯤꯁꯇꯦꯟꯁ ꯑꯣꯏꯅ ꯁꯦꯡꯅ ꯂꯩꯔꯕ ꯍꯤꯟꯗꯨꯁꯨ ꯍꯤꯟꯗꯨ ꯑꯣꯏꯅ ꯂꯩꯔꯕ ꯄꯥꯡꯒꯜꯁꯨ ꯄꯥꯡꯒꯜ ꯑꯣꯏꯅ ꯁꯦꯡꯅ ꯃꯥꯒꯤ ꯂꯩꯖꯔꯕ ꯑꯩꯒꯤꯃꯁꯛ ꯈꯪꯅꯔꯒꯗꯤ ꯑꯃꯅ ꯑꯃꯕꯨ ꯃꯈꯣꯡ ꯁꯦꯡꯅ ꯂꯩꯅꯔꯒꯗꯤ ꯃꯥꯒꯤ ꯂꯥꯏꯅꯤꯡ ꯃꯁꯛ ꯈꯪꯅ ꯂꯩꯅꯔꯒꯗꯤ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯕ ꯌꯥꯏꯐꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯒꯅꯤ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤꯗ ꯃꯤꯑꯣꯏꯕꯅ ꯈꯝ ꯊꯦꯡꯅ ꯆꯥꯎꯈꯠꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯍꯧꯖꯤꯛꯃꯛ ꯊꯤꯅꯔꯛꯂꯤꯕ ꯑꯁꯤ ꯃꯥꯒꯤ ꯍꯧꯔꯛꯐꯝ ꯃꯥꯒꯤ ꯀꯜꯆꯔ ꯃꯥꯒꯤ ꯂꯥꯏꯅꯤꯡ ꯂꯤꯆꯠ ꯑꯁꯤꯅꯤ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯃꯥꯒꯤ ꯑꯣꯏꯕ ꯂꯥꯏꯅꯤꯡ ꯂꯤꯆꯠ ꯐꯨꯔꯨꯞ ꯑꯃꯗꯤ ꯃꯥꯒꯤ ꯆꯠꯅ ꯂꯣꯟꯆꯠ ꯀꯌꯥ ꯑꯁꯤꯕꯨ ꯉꯥꯛꯇꯨꯅ ꯊꯝꯕ ꯍꯥꯏꯕꯁꯤ ꯃꯤꯑꯣꯏꯕꯒꯤ ꯇꯧꯗꯕ ꯌꯥꯗ꯭ꯔꯕ ꯊꯧꯗꯥꯡ ꯑꯃ ꯑꯣꯏꯔꯛꯂꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯁꯨ ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩ ꯃꯇꯝꯗꯒꯤ ꯍꯧꯅ ꯃꯩꯇꯩ ꯐꯨꯔꯨꯞꯅ ꯂꯩꯔꯛꯈꯤꯕ ꯆꯠꯅ ꯂꯣꯟꯆꯠ ꯀꯜꯆꯔ ꯂꯥꯏꯅꯤꯡ ꯂꯤꯆꯠ ꯀꯌꯥ ꯑꯗꯨꯕꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯐꯨꯔꯨꯞ ꯑꯁꯤꯕꯨ ꯃꯥꯂꯦꯝꯗ ꯁꯛ ꯇꯥꯛꯅꯕꯒꯤꯗꯃꯛ ꯏꯃꯥ ꯂꯩꯁꯦꯝ ꯏꯅꯥꯠ ꯂꯣꯏꯁꯪ ꯑꯃꯗꯤ ꯅꯣꯡꯄꯣꯛ ꯆꯤꯡꯃꯨꯊꯣꯡ ꯁꯦꯝꯒꯠ ꯁꯥꯒꯠꯄ ꯂꯨꯞꯅ ꯄꯨꯟꯅ ꯈꯨꯠꯁꯝꯅꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯍꯧꯔꯛꯂꯤꯕ ꯅꯍꯥꯔꯣꯜꯁꯤꯡꯕꯨ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯣꯏꯕ ꯍꯧꯔꯛꯉꯩꯗꯒꯤ ꯂꯩꯔꯛꯂꯕ ꯑꯗꯨꯒꯨꯝꯂꯕ ꯆꯠꯅꯕꯤ ꯂꯥꯏꯅꯤꯡ ꯂꯤꯆꯠ ꯀꯌꯥꯕꯨ ꯇꯥꯛꯄꯤꯗꯨꯅ ꯐꯨꯔꯨꯞ ꯑꯁꯤꯕꯨ ꯃꯥꯂꯦꯝꯗ ꯁꯛ ꯇꯥꯛꯅꯕ ꯍꯣꯠꯅꯔꯤ ꯀꯦꯃꯦꯔꯥ ꯄꯔꯁꯟ ꯏꯔꯣꯝ ꯃꯣꯁꯥꯒ ꯂꯣꯏꯅꯅ ꯄꯥꯎꯗꯝꯖꯔꯤꯕ ꯑꯩ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯄ꯭ꯔꯦꯝꯆꯥꯟ ꯏꯝꯄꯦꯛ ꯅ꯭ꯌꯨꯁ ꯅꯣꯡꯄꯣꯛ ꯆꯤꯡꯃꯨꯊꯣꯡ